인상제 가베이 마짜도는 하빠도 얌 누가있대. 수마이 다 히더라게. 조로. 마로이 마빵지 용도 찬게. 시 잘라게 수마이나. mayam ngasidi aigi injang matenje sum araiba sum thongakani dum leptana hujiti awa ana thani na araiba injang matam gi ko ngasidi uti thongjerake uti asangba haitare se kham sigi hawai thak maru se ngarang ene inaw nupi gi da chatlubada heglakpa hawai thak ne ba ko chinmu bi ne ba siga atekpa siga pangkhokla ju khara yawi to pangkhokla aduga sigi matonje se si uti thong da thak pa hawe ba se 상는나버네 방콕라야 타고제 안강에 해 카나오메 민자야 고야오에 거기디 까지 떡더바 아다 아이나 시 탁자게나 시가 지 나오 비멤데 헬레이니 방콕라지가 시가 떨어가 하와이지 무비지가 दगी 시기 망강강다 카람 타까니 시행 카람 타까니 마폴 오이나나바 아도 시 우티 마 통저라게 아도가 나코피제 또 피삭피 어코이 데이니 세 인담 시비에나 타이나기 파이푸기 마로이 나코피드네 아이기다 혹자바 si nakupi thaga uti je thongdoi ni horen soka tawda aduga nomangkha ma panji jo khoi dei hekjabani si nomangkha ma panji ga yongchak si anoba singju yongchak ni siga nomangkha ma panji ga sigi toni khokmara dagi si thaga maroi kanguman ga se thaga phadibong ga se thaga singju ma tawjarage mayam ai thongna na ba sem saba hokjarage ai yengminarase ai maroi umpangi soiba hokjarage ngasi di mai je khara mamgre याद्रे मैंने मखोक सिंह जो है उतीदा थाक्सन नमने ngasi di mai ju lakke yam mamme do mamma ju mamna dum tawjarage singju gina mamai oiba amon base si thakke swai thamge ta ai di sumai tawni ni hekta akan bajing ni hang thong da thaksan ga 이 막곡싱지 우티 통다 하나 그런 건나 닥잔데 보시네 마로이 상나 소비지 이사기 오이나 이나들 시는 속 동나 보이게 막곡 야옥다 엄마 또언지 rồi rồi bớt rồi đấy sạc thùng nó giang thùng nó vòng tàu rồi chứ tí thùng nó may thang cả lên bây giờ chỉ thang cả là cái mà hi hà là hấp vào cái và nó tí này kayam hapkan tholokkan hi ing ngejita soda bagap se han thakchal lage aina ngasagi chagim ga hawai ga do pulap cham si hapchal lage mahi si sa ka insang je uti je sau ba ngai nge da yongchak se soi doke mai ni na han tak ti chang yam nai de ayuki mu nungdang natraga nungthin na mu eta mut leba mai je chang yam nai de ba yongchak anobani singju yongchak haisine aina chak thongbada ngamulero nganjangre ngari ga moroka aina hawai ga chenga hana tawjabane base si khara popthol e mulakadore bato aduna ai mana masing mo hapchalage kot kokhal uyadre si saurabanina ngahak sawhalle aduna si pangkhoklaga siga je hapchalage soiroi masang sa sum hapchalaga sigi je adum bahok da hoba pot ne ba do maming je kauk thokre do si chaba yam phaye nu ji mi yam chanare adu uti thong da de akhoi de adum thak ti thae ba aduga chaba di ngalaga chaba champhut chaba kai ka di tawuda ba yare yam kal olo lega otke sang buje thak sam na mahi ga je sangli dawre do hawai drak maru je hapchalage amu si movie ni to hawni thaksan ni man bang chawgat la otke không thùng là ngạc tặng thòng kì mồ xếp máy nó trong là mà nỉ đang xích chân kia uti chứ anh uti chứ máy nó xài mà pum thác chân gì vậy đó tu máy thác cái bắt đầu ngon thật là tắt bao đấy ngạc luôn le thùng thác chân là kia được ông tăng ớt là kia mà rồi nạc bị gì
ꯊꯥꯛꯆꯜꯂꯒꯦ ꯈꯔ ꯊꯦꯡ ꯊꯥꯛꯏꯅꯤ ꯃꯔꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯂꯣꯏ ꯊꯥꯛꯆꯜꯂꯦ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯒꯦ ꯁꯨꯃꯥꯏꯅ ꯎꯇꯤꯁꯦ ꯌꯥꯔꯦ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯌꯥꯔꯦ ꯊꯥꯎꯁꯤ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯈꯔ ꯊꯥꯗꯔꯦ ꯑꯗꯒꯤ ꯃꯤꯊꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯒꯦ ꯃꯤꯊꯤꯅ ꯄꯣꯛ ꯄꯣꯛ ꯇꯧꯔꯤꯉꯩꯁꯤꯗ ꯅꯥꯀꯨꯞꯄꯤꯁꯤ ꯍꯥꯞꯆꯜꯂꯦ ꯃꯤꯊꯤꯁꯦ ꯆꯣꯡꯉꯦ ꯌꯥꯔꯦ ꯉꯥꯛ ꯊꯝꯈꯤꯒꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯑꯦ ꯑꯗꯒꯤ ꯁꯤꯡ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯦ ꯉꯥꯛꯇꯪ ꯋꯥꯠꯂꯤ ꯃꯔꯣꯏꯁꯨ ꯃꯨꯟꯒꯗꯕ ꯀꯥꯁꯟꯕꯁꯨ ꯊꯨꯈ꯭ꯔꯕ ꯄꯥꯛꯁꯨ ꯍꯦꯛ ꯃꯨꯟꯗꯕ ꯑꯩꯗꯨ ꯇꯥꯔꯦ ꯃꯔꯣꯏꯁꯦ ꯃꯨꯜꯂꯦ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯩꯖꯤꯜꯂꯒꯦꯅ ꯌꯥꯛꯅꯅꯦ ꯌꯦꯟꯅꯦꯅ ꯇꯧꯔꯤꯁꯦ ꯆꯥꯁꯤꯗ ꯃꯤꯊꯤꯁꯤꯁꯨ ꯈꯤꯇꯪ ꯑꯩꯗꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤ ꯈꯤꯇꯪ ꯊꯥꯛꯄ ꯆꯥꯅꯤꯡꯉꯦ ꯑꯩꯒꯤ ꯈꯨꯊꯣꯡ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯘꯤꯁꯦ ꯈꯤꯇꯪ ꯊꯥꯛꯀꯦ ꯑꯣꯠꯂꯒꯦ ꯑꯗꯨꯒ ꯃꯨꯜꯂꯦ ꯌꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯄꯨꯝ ꯃꯄꯨꯝ ꯊꯥꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯣꯏꯈ꯭ꯔꯦ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯊꯥꯡꯊꯔꯒꯦ ꯌꯥꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯄꯩ ꯑꯣꯠꯈꯥꯏꯈ꯭ꯔꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯒꯦ ꯁꯤꯡꯖꯨꯁꯦ ꯁꯨꯗꯣꯛꯑꯒꯦ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯨꯃꯥꯏꯅ ꯉꯥꯃꯨꯒꯁꯦ ꯉꯁꯥꯏ ꯂꯣꯏ ꯉꯥꯟꯁꯜꯂꯦ ꯉꯥꯔꯤꯒꯁꯦ ꯃꯣꯔꯣꯛꯁꯤꯁꯨ ꯃꯀꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯀꯥꯛ ꯂꯥꯎꯏ ꯌꯣꯡꯆꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯅꯣꯏꯔꯒꯦ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯗꯁꯨ ꯈꯔ ꯍꯥꯞꯇꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯍꯩꯅꯕꯀꯣ ꯅꯣꯏꯔꯦ ꯑꯗꯩ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯁꯤꯗ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯅꯣꯏꯔꯒꯦ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯆꯪꯍꯟꯕꯩ ꯋꯥꯅꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯃꯨꯛ ꯇꯣꯠꯁꯟꯒꯦ ꯁꯤ ꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯁꯤꯅ ꯐꯗꯤꯒꯣꯝ ꯀꯩꯅꯣ ꯇꯣꯅꯤꯡꯈꯣꯛ ꯃꯔꯥ ꯈꯣꯏꯗꯩꯅꯤ ꯁꯤꯅ ꯉꯔꯥꯡ ꯏꯅꯥꯎꯅꯨꯄꯤꯒꯤ ꯐꯥꯔꯝꯗꯒꯤ ꯍꯦꯛꯂꯛꯄ ꯐꯗꯤꯒꯣꯝꯅꯤ ꯉꯥꯁꯨ ꯐꯥꯔꯛꯑꯦ ꯃꯆꯥ ꯃꯆꯥ ꯇꯨꯡꯍꯟꯕꯤ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗꯩꯁꯤꯗ ꯆꯥꯅꯤꯡꯕ ꯃꯤꯅ ꯂꯦꯇꯁ ꯍꯋꯥꯏꯊꯣꯡ ꯀꯣꯠꯂ ꯆꯥꯔꯣ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯁꯤꯅ ꯑꯗꯨ ꯍꯥꯞꯄꯒꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯗꯕꯅꯤ ꯍꯧꯖꯤꯛ ꯃꯤꯒꯤ ꯆꯥꯛꯆꯥꯏ ꯊꯛꯅꯩꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟ ꯍꯥꯞꯄꯒ ꯁꯨꯕꯁꯦ ꯌꯥꯝ ꯍꯩꯅꯕ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯊꯤꯔꯒꯦ ꯑꯗ ꯍꯥꯞꯄꯒꯦ ꯑꯩ ꯈꯥꯕꯩꯁꯦ ꯁꯤ ꯀꯣꯠꯄꯗꯗꯤ ꯈꯔ ꯍꯦꯛ ꯄꯤꯛꯄ ꯊꯣꯡꯕꯩ ꯑꯣꯠꯄꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯟꯁꯥꯡꯁꯦ ꯈꯥꯕꯩ ꯃꯆꯥꯗꯨꯅ ꯍꯥꯞꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯩꯊꯔꯒꯦ ꯖꯣꯔꯣ 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 ꯍꯥꯏꯅ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯑꯗ ꯑꯩ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯁꯤꯡꯖꯨꯒꯁꯦ ꯑꯩ ꯒꯖꯔꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯆꯥꯒꯦ ꯉꯥꯁꯤꯁꯨ ꯉꯔꯥꯡ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯩꯅ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯑꯗ ꯏꯟ ꯆꯤꯡꯉ ꯐꯥꯔꯛꯏꯅꯦ ꯏꯟꯁꯥꯡꯁꯦ ꯍꯥꯟꯅ ꯌꯦꯡꯉꯒꯦ ꯁꯤꯡꯖꯨ ꯍꯥꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔꯤ ꯃꯈꯣꯡꯗ ꯐꯨꯠꯔꯨꯠꯅ ꯆꯤꯡꯈꯠꯀꯦꯕ ꯏꯟꯁꯥꯡꯁꯦ ꯍꯥꯟꯅ ꯃꯍꯥꯎ ꯌꯦꯡꯉꯛꯑꯒꯦ ꯆꯥꯛꯈꯣꯝ ꯆꯥꯎꯃꯨꯛ ꯆꯪꯉꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯎꯔꯦ
ꯑꯩꯗꯤ ꯈꯔꯤꯁꯦ ꯌꯥꯝ ꯀꯟ ꯌꯥꯀꯟꯗꯦ ꯏꯁꯥꯒꯤ ꯌꯥꯛꯑꯗꯤ ꯆꯥ ꯉꯝꯗꯦꯕ ꯑꯁ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯇꯪ ꯂꯦꯇꯁ ꯃꯅꯥꯅꯤ ꯁꯤꯁꯨ ꯏꯅꯥꯎꯅꯨꯄꯤꯒꯤ ꯐꯥꯝꯗ ꯍꯦꯛ ꯂꯩꯅꯦ ꯌꯥꯝ ꯐꯩ ꯃꯣꯏꯗꯤ ꯈꯤꯇꯪ ꯌꯣꯝꯃꯒ ꯍꯨꯞꯆꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯉꯥꯒꯤ ꯃꯆꯦꯠ ꯑꯃꯇꯪꯒ ꯁꯦꯠꯂꯒ ꯆꯥꯔꯒꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯆꯥꯏ ꯑꯇꯥꯎꯕ ꯌꯥꯝ ꯐꯥꯔꯛꯑꯦ ꯁꯨꯝꯕꯁꯦ ꯌꯥꯝꯗꯤ ꯆꯥꯎꯗꯕ ꯍꯥꯎꯔꯗꯤ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯅꯤ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝꯕꯒ ꯑꯗꯒꯤ ꯀꯩꯅꯣ ꯏꯔꯥꯡ ꯃꯇꯥꯁꯤꯒ ꯆꯥꯡ ꯅꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯥꯏꯅ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ